Hi ma'am, ꯑꯩꯁꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯥꯔꯦ. ꯏꯆꯥꯅꯨꯄꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯂꯧꯕ ꯊꯣꯛꯂꯛꯏꯅꯦ. ꯑꯗꯣ ꯊꯦꯡꯉꯤ, ꯃꯣꯏꯅ ꯍꯜꯂꯛꯄꯁꯦ ꯄꯨꯡ 3:30 ꯇꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗ ꯍꯜꯂꯛꯑꯦ. ꯑꯗꯨꯒꯤ ꯃꯥ ꯂꯧꯕ ꯊꯣꯛꯂꯛꯏꯅꯦ. ꯑꯩꯁꯦ ꯁꯝꯖꯜꯂ ꯂꯥꯛꯑꯕ. ꯊꯣꯛꯂꯛꯑꯦ. ꯑꯗꯣ ꯎ ꯋꯥ ꯃꯌꯥꯝ ꯍꯧꯕꯅꯤꯅ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯏ. ꯅꯛꯈ꯭ꯔꯕꯁꯦ ꯉꯥꯏꯔꯝꯗ꯭ꯔꯗꯤ ꯁꯥꯎꯋꯦ, ꯑꯗꯨꯅ ꯂꯧꯕ ꯊꯣꯛꯂꯛꯏꯅꯦ. ꯁꯤꯗ ꯃꯥꯗꯥ ꯏꯃꯥꯒꯤ ꯃꯟꯗꯤꯔ ꯂꯩꯔꯦ. ꯑꯗꯨꯅ ꯃꯥ ꯌꯧꯁꯜꯂꯛꯑꯅꯤ. ꯃꯤꯅꯤꯠ 10 ꯉꯥꯏꯔꯦ. ꯑꯗ ꯃꯤꯅꯤꯠ 10 ꯉꯥꯏꯕꯁꯦ ꯑꯩꯁꯦ ꯒꯦꯠ ꯐꯥꯎꯕ ꯊꯣꯛꯎꯒꯦꯅ ꯁꯠ ꯊꯣꯛꯂꯛꯏꯅꯤ. ꯃꯥ ꯌꯧꯁꯜꯂꯛꯄꯅ ꯍꯥꯜꯂꯅꯤꯅ ꯄꯣꯠ ꯆꯩ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯈꯔ ꯂꯩꯒꯦꯅ ꯊꯣꯛꯂꯛꯄꯅꯤ. ꯒꯦꯠ ꯌꯧꯔꯦ. ꯒꯦꯠꯇꯒꯤ ꯂꯩꯒꯗꯕ ꯈꯔ ꯁꯠ ꯂꯩꯔꯒ ꯑꯗꯨꯝ ꯆꯪꯉꯛꯑꯦ. ꯑꯗꯒꯤ ꯑꯩꯁꯦ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯦ. ꯍꯟꯖꯜꯂꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔ ꯃꯌꯥꯝꯒꯤ ꯏꯁꯤꯡ ꯄꯤꯕꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤꯅꯤ. ꯄꯨꯡ 12 ꯑꯗꯨꯝ ꯉꯪꯉꯒ ꯂꯩꯔꯕꯅꯤ. ꯑꯉꯥꯡ ꯉꯥꯏꯕꯒꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯁꯤꯐꯥꯎꯗ ꯅꯥꯀꯣꯡꯒꯁꯦ ꯄꯪꯒꯦ ꯇꯧꯋꯦ. ꯑꯗꯣ ꯏꯆꯥꯅꯨꯄꯥꯒꯤ ꯕꯁꯁꯨ ꯌꯧꯁꯜꯂꯛꯑꯦ. ꯃꯣꯏ ꯕꯁꯁꯤꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅꯤ. ꯊꯣꯛꯂꯛꯄꯗ ꯌꯥꯝ ꯇꯟꯅ ꯋꯥꯅ ꯊꯣꯛꯂꯛꯀꯗꯣꯏꯅꯤ. ꯂꯥꯛꯑꯣ. ꯌꯥꯝ ꯁꯣꯟꯗꯅ ꯂꯥꯛꯏꯗ. ꯂꯥꯛꯑꯣ. ꯁꯤ ꯑꯃ ꯌꯥꯜꯂꯣ. ꯂꯥꯛꯑꯣ. ꯐꯖꯅ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯌꯥꯜꯂꯨꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯅꯥꯊꯨꯡꯒꯗꯣ ꯂꯩꯈꯣ ꯉꯥꯛꯇ. ꯎꯐꯨꯟ ꯇꯩꯔꯦ. ꯆꯠꯂꯣ ꯌꯥꯔꯦ. ꯉꯁꯥꯏꯗꯣ ꯆꯥꯈ꯭ꯔꯕꯣ? ꯃꯥꯅꯤ ꯅꯪ. ꯍꯥꯞꯆꯟꯈ꯭ꯔꯣꯁꯦ, ꯋꯥꯔꯦ. ꯆꯠꯂꯣ. ꯂꯥꯛꯇꯦꯗ. ꯃꯤꯛꯁ ꯇꯧꯔꯣꯏꯗ. ꯌꯨꯝ ꯌꯧꯁꯜꯂꯛꯑꯦ. ꯂꯩꯈꯥꯎꯁꯨ ꯌꯥꯜꯂꯟ, ꯄꯣꯠꯁꯨ ꯌꯥꯜ. ꯑꯁ ꯃꯃꯥꯁꯤꯁꯨ ꯐꯤꯌꯥꯡꯈꯣꯛ ꯑꯣꯏꯔ ꯂꯥꯛꯑꯦ. ꯏꯆꯥꯁꯤ ꯋꯥꯔꯕꯅꯦ. ꯊꯣꯡ ꯉꯥꯁꯜꯂꯣ. ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗ ꯌꯥꯝ ꯋꯥꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯤ. ꯑꯩꯁꯤ ꯂꯩꯔꯛꯄꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ, ꯑꯗꯨꯗꯅꯦ ꯉꯥ ꯇꯤꯟ ꯄꯤꯁ ꯑꯃꯒ, ꯑꯗꯒꯤ ꯃꯥꯏꯔꯦꯟ ꯄꯤꯛꯇ꯭ꯔꯨ ꯑꯃꯒ. ꯂꯐꯣꯏꯁꯤ ꯆꯥꯗꯕꯤꯗ ꯍꯦꯛꯇ ꯄꯠꯂꯦ. ꯑꯗꯨꯅ ꯃꯆꯥ ꯀꯤꯂꯣ ꯑꯃꯈꯛ ꯂꯧꯔꯦ. ꯁꯤꯒ ꯌꯦꯔꯨꯝꯒ. ꯑꯗꯨꯝ ꯃꯥ ꯍꯜꯂꯛꯑꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯀꯣꯔꯤꯌꯥꯟ ꯅꯨꯗꯜꯗꯨ ꯆꯥꯁꯦꯅ ꯅꯨꯗꯜ 2ꯈꯛ ꯂꯩꯔꯛꯄꯗꯣ ꯑꯩꯅ ꯍꯧꯕꯅꯦ. ꯏꯁꯄꯥꯏꯁꯤ ꯌꯥꯝꯅꯗꯤꯕꯨꯗꯤ ꯑꯣꯏꯗꯦ, ꯑꯗꯣ ꯏꯁꯄꯥꯏꯁꯤ ꯈꯔꯗꯤ ꯑꯣꯏꯌꯦ. ꯑꯗꯣ ꯄꯥꯛꯅ ꯆꯥꯗꯕꯅꯦ ꯉꯁꯤꯗꯤ.
ꯆꯥꯁꯦꯅ ꯂꯧꯔꯛꯄꯅꯦ ꯑꯗꯒꯤ ꯌꯦꯔꯨꯝ 2ꯈꯛ ꯍꯧꯒꯦꯅ ꯅꯥꯀꯟꯗ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯅꯤꯅ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯅꯤꯡꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯄꯣꯠꯅꯤꯗ ꯑꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅ ꯐꯣꯟꯁꯦ ꯂꯧꯕ ꯑꯗꯨꯗꯒꯤ ꯈꯠꯅꯗꯅ ꯍꯧꯔꯤꯕꯅꯤ ꯑꯗꯩ ꯌꯦꯔꯨꯝ ꯍꯧꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯍꯥꯞꯄꯒ ꯍꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯍꯧꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯈꯪꯗꯦꯗ ꯑꯌꯨꯛꯀꯤ ꯅꯪꯅꯕ ꯑꯃꯨꯛ ꯊꯣꯡꯉ ꯑꯃꯨꯛ ꯄꯤꯖꯅꯤ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯒꯤ ꯑꯃꯨꯛ ꯄꯤꯖꯅꯤ ꯃꯌꯥꯝꯁꯦ ꯍꯣꯠꯅꯕꯗ ꯅꯣꯡꯉꯥꯟꯕꯩ ꯅꯨꯃꯤꯠ ꯇꯥꯕ ꯀꯩ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯨꯗꯜꯁꯦ ꯑꯩꯅ ꯑꯃꯈꯛ ꯍꯧꯔꯕ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯆꯥꯔꯣꯏ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯅꯤ ꯑꯃꯨꯛ ꯍꯥꯏꯖꯔꯛꯑꯦ ꯑꯗꯨꯅ ꯑꯃꯒꯤꯇꯪ ꯃꯁꯥꯂꯥꯁꯦ ꯍꯥꯞꯄ ꯀꯥꯟꯗ ꯃꯥꯅ ꯑꯃꯨꯛ ꯆꯥꯅꯤ ꯍꯥꯏꯔꯛꯇꯅ 2 ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯏꯁꯄꯥꯏꯁꯤ ꯈꯔ ꯑꯣꯏꯔꯒ ꯈꯔ ꯊꯨꯝꯂꯤꯒ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯎꯕꯅꯦꯕ ꯁꯤ ꯅꯨꯗꯜꯁꯦ ꯑꯗꯨꯒ ꯄꯨꯔꯥ 2x 3x ꯏꯁꯄꯥꯏꯁꯤꯗꯨꯗꯤ ꯆꯥꯕ ꯇꯁꯦꯡꯅ ꯉꯝꯗꯦ ꯃꯍꯥꯎꯗꯣ ꯍꯩꯅꯗꯦꯕ ꯁꯥꯔꯦꯗꯅ ꯄꯨꯔꯥ ꯁꯥꯗꯕꯤ ꯊꯨꯝꯕ ꯑꯃ ꯌꯥꯎꯕꯗꯣ ꯍꯩꯅꯗꯦ ꯆꯥꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯍꯧꯖꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯆꯥꯕ ꯌꯥꯝ ꯇꯣꯏꯅꯗꯤ ꯆꯥꯗꯦꯗ ꯑꯗꯣ ꯃꯥꯁꯨ ꯆꯥꯅꯤꯅ ꯑꯃꯃꯨꯛ ꯍꯥꯞꯆꯜꯂꯦ ꯑꯉꯥꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃ ꯉꯥꯡꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯃ ꯉꯥꯡꯅꯤ ꯍꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤꯁꯦ ꯑꯃꯨꯛ ꯆꯥꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯀꯩꯀꯩ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯇꯝꯁꯦ ꯑꯗꯨꯝ ꯈꯪꯍꯧꯗꯦ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯑꯗꯨꯝ ꯍꯥꯟꯗꯣꯏꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯉꯥꯡꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅ ꯆꯠꯇꯨꯝꯕ ꯂꯥꯏꯔꯤꯛ ꯇꯧꯔꯁꯦ ꯍꯥ ꯂꯥꯏꯔꯤꯛ ꯇꯧꯔꯁꯦ ꯀꯩꯒꯤ ꯄꯨꯡ 3 ꯇꯥꯗꯣꯔꯦ ꯍꯥ ꯄꯨꯡ 3 ꯇꯥꯗꯣꯔꯦ कम कर बांध इसिंग थोसे पूछा वाली इसिंग थो पाए थो ये की बात है ये कब बहुत महंगा लगता है जब मार्केट में चीज लगेगी मैं इसे जरूर खरीदूंगा ए मेरी एग्जाम तो है तो बड़ों की तरह क्यों बोल रहे हो मैं तो बस चैट की नकल कर रहा हूं तुम इस कबर्ड में घुसकर गड़बड़ करते रहते हो पुरानी चीजें बाहर आ जाती हैं और उनके साथ पुरानी यादें भी आई नाता तो अभी कोई दबिदा काम थोंग मुझे है ना तो जल्दी से खोल के देखता हूं ये क्या यहां पे तो हजिसे नुमिदांग तारे मागी स्कूल की क्लास टेस्ट लेने अइजे क्वेश्चन कन्ना सिल्लेने क्लास टेस्ट की इनबाना सिनबा लोइरे क्वेश्चन जी क्लास टेस्ट 20 मार्क्स की तौरेनी आंदे फॉर्म दे इयो हाबा हाइदी माइमा संतोंने इयो हाबा इरो 330 मम्मी तो कपक करो 33 इरगे सीधा इरो equal to 33 equal to 3 plus me होय नतिये ones number थम 10 number हम थमनी ones number हम थमन ones number का मनो सिदा चुम्मे चुम्मा इरो मथंग इरो 40 이런 거 상고 당해요.
ꯍꯌꯦꯡ ꯀ꯭ꯂꯥꯁ ꯇꯦꯁ ꯂꯩꯕꯒꯤ ꯌꯥꯝ ꯀꯟꯅ ꯏꯔꯤ. Ish. Ha. Cái đồng cho cái nổ. Ý đâu mà cho dậy nó gì.